Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau India Meteorological Department hairi awang nongpok raija sing yauna leibak asigi atai mafam kyada ngasidagi hauna akanba nong churaba yai Assam da hokiba pung kunmari da mioi taruk laikidaba loinana handaki isaw asida laikidaba migi masing yangkini panchure Rashtrapati Draupadi Murmu ngasi puri da malem sinba tungna maming chalaba ratha jatra ki thoramda saruk yagani amasung Pradhan Mantri Narendra Modi numit humnigi Russia amasung Austria khongchat hayengdagi hauragani India Meteorological Department hairi awang nongpo raija sing yauna leibak asigi atai mafam kyada ngasidagi hauna akanba nong churaba yai nongchu Bengal Sikkim Mizoram Tripura amasung Bihar dana tha asigi tara phawba akanba nong chugani hairi Uttarakhand Himachal Pradesh Uttar Pradesh Punjab Rajasthan Assam Meghalaya amasung leibak asigi kha thangba sarukta ngasi akanba nong churaba yai Akashvani paumin hai Uttarakhand nongpok thangba Uttar Pradesh nongpok amasung nongchup thangba Madhya Pradesh Vidarbha amasung Chhattisgarh da hayengdagi hauraga lakliba yumsa kaisa numit phawda akanba nong churaba yai phibam asigi yenglaga Uttarakhand da hojik chathariba Char Dham Jatra matam kharagi oina yaithokle hairi Assam da hojik thokliba ising isaw asina raija sigi jila kunmapan da mioi lak kunmari rom awaba mayok nari haukiba pung kunmari da mioi taruk laikidaba loinana handaki isaw asida laikidaba migi masing yakhaini pan sure Revenue Circle Sama Tarit ki Kungang Lising ahum changa henbada isawgi awaba mayok nari punna mai marong thaba lam hectare lising humpuni palom isaw asina maram oitna amang ata thon kre NDRF amasung SDRF ki kangbun haukiba pungkun marida mioi sani tarani pal safa gadaba mapam singda puthora kre raija sigi Brahmaputra Barak amasung Turel sing asigi masa singda haujik isingi imai kodong thiba thaki mathakta seli isaw asina maram oiduna lambi chamaga mudra taruk amasung thong amang ata thokre Sasan laktara manga henbasu isaw asina soanle Raja Sarkar isaw asigi yengduna relief camp sani marpudar hundai hangdoli amasung relief distribution center sani marpumari mathau tawri Congress Lusingba Rahul Gandhi hayang Manipur da lakani mahak na Jiribam Chusampur amasung Bishnupur jila ta satuna relief camp singda leiriba miyo singa unagani tungda Imphal da Shri Rahul Gandhi Rajapal Anusya Wike gasu unagani Imphal gi Congress baman tangarang pangthokpa pawgi mipam amada hanagi Mukhyamantri amadi CLP Lusingba Okram Ibobin hai Manipur miyam gi damak Congress dol na lepli haiba wakalonda Shri Rahul Gandhi Manipur da lakadabani mang hai Shri Rahul Gandhi Lok Sabha gi birodi Lusingba amu oina khallaba matungda ahanba khongchat oina Manipur da lakador asi yamna singthani ngai ni mamang sehi me thadagi thorkiba irang asiga mari lenana Shri Rahul Gandhi na lakadoriba asi handaki asina ahomlak subani pawgi mifam aduda AICC gi Manipur in charge Girish Chowdankar MPCC gi president K Megachandra MP Angomsa Bimol akoijam CWC gi member gai khangam amadi dol gi makok thongba lusing saruk yaki Sangsad ki budget mifam tha sigi kunithoi dagi hauragani ahoba nimita economic survey report puthokani social media da thagatpa warol amada parliamentary affairs mantri Kiren Rijiju na hai mifam asi mathang thagi tarani thoi phawga chathagani senba sahi lising ani kunmari kunmanga gi kendra gi budget tha sigi kulumde da lok sabha da puthokani Shri Rijiju na hai kendra sarkar gi recommendation matung ina Rashtrapati Draupadi Murmu na sangsad ki sabha ani makta budget mifam phamnaba ayaba pikibani Tabiri ba pawache Akashvani Imphal dagini Rashtrapati Draupadi Murmu ngasi purida malem sinba thungna maming chatlaba ratha jatra gi thoromda charuk yagani Orissa da ngasi Bhagavan Balabhadra amasung Subhadra gi ratha jatra senglaba purida ngasi pangthoknaba pungphana sem sare ratha jatra sida malem gi leba kya dagi lakpa bhakta lak yana saruk yagani Orissa Sarkar na Rashtrapati khongchat asi yengduna amasung kumai asi mapungphana asoi angam yaudana pangthoknabagi akanba section tharang lokhatle ratha jatra kumai gi damak Raja Sarkar na ngasi amasung hayeng chuti lakthokre amoromda Gujarat ki Jagannath Temple da sama nifutaret suba Bhagavan Jagannath ki ratha jatra thorom pangthokani ngase yu Ahmedabad ki Jamalpur da leiba Bhagavan Jagannath Temple gi Mongol Arti da Kendra gi Gृह Mantri Amit Shah saruk yaki mahak numit nini ki khongchata hauji Gujarat ta leiri Pradhan Mantri Narendra Modi numit humni gi Russia amasung Austria khongchat
hayengdagi hauragani Pradhan Mantri na mahagi khongchat ki ahanba numita Moscow da thungani amasung kunithoi suba India Russia annual summit ta saruk yagani Shri Modi na Russia gi Rashtrapati Vladimir Putin ga unaduna leibak ani gi mari amasung chakot thorang ki matang da su khana nei nagani Russia khongchat ki tungda Pradhan Mantri na leibak pokpan numita Austria da setkani masi sahini phomathoi gi matungda leibak asigi Pradhan Mantri na Austria da satpa ahanba khongchat oiragani khongchat asigi manungda Pradhan Mantri na Moscow amasung Vienna da leiba Bharat macha singa su unagani Austria khongchat ta Shri Modi na leibak adugi Rashtrapati Alexander Van der ga unagani amasung Austria gi Chancellor Karl Nehammer ga su wari sanagani Shri Modi amasung Austria gi Chancellor asina leibak ani asidagi saruk yagadaba business luchingba singa su unaduna wafam kya khanagani Food Safety and Standards Authority of India Fasaina Pek Tauraba Chananaba Polamsingda Apunba Chini Thum amasung saturated fat ki sang mayek siangna inanaba khangankre Food Authority gi nifumari suba mifamda Food Safety and Standard Leveling and Display Regulation lising ani kun amend taunaba warip asi laukibani mifambadu Fasai ki chairperson Apurva Chandana Sabhapati oiduna pangthokibani Kendra gi Hakchal Mantralayan hai nauna semdoklaba regulation asina pot leiduna sisinariba miyosingda pot adugi nutritional value khanghanbada amasung karamba potna hakchang hena phangadage haibadu khangdokpada mateng oiragani Telangana amasung Andhra Pradesh Sarkarna Rajya nigi marakta lairiba jayetnaba wafamsing loisinaba awangba thaki committee ama semle Hyderabad ta ngarang pangthokiba mifam amada Telangana gi Mukhyamantri ke Revan Reddy amasung Andhra Pradesh ki Mukhyamantri Chandrababu Naidu na Rajya nigi marakta lairiba jayetnaba singi matangda kupna khanaki pung anirom supna chathakiba mifam aduda Rajya nigi mantri sing yauna maruoiba sarkar gi official singjo saruk yaki mifam aduna haukiba sahi tararom dagi leraiba Rajyani asigi loisindriba jayetnaba singi matangda kupna khana nainaki Jammu Kashmir gi Kulgam Jilla da ngarang nomai kapnabagi thokdok anida yadrabada terrorist mari sire sarkar gi pauna hai nomai kapnabagi thokdoksing adu Prishal Sinigam amasung Modargam da thokibani sireba terrorist mari adu ki manungda commander ama yauri Modern Gang khungang da hanba oina khut thoknakiba adu mafam adu kwasinduna thibu humbagi thabak chatharingai da thokibani tungda atopa nomai kapnabagi thokdok amasung Prishal Sinigam da thoki thokdok ani adu da terrorist mari adu sikibani Gaza Street Leba School Building amada Israel nangarang nongthak landabada yabda miyoi tara taruk sikre miyoi yankai hena asopan nangkre Hamas ki Health Mantralayan hai building aduda lanjena duna lakpa miyoi lising amarom changrapam lauduna leibani amarom da Israel Defense Force na hai Gaza Street lotuna leiriba terrorist na IDF ta attack chatharakpadagi air strike adu chathakibani Madrid da sathariba Grand Prix of Spain gi wrestling masana da Bharat ki wrestler Vinesh Phogat na nupi gi kilogram yankai ki kanglupta sanagi ta kaman lore mahakna world champion anira oikhabar Russia gi wrestler Maria Yumarekova habu point tara manga da maithiba piduna sanagi ta kaman lokhibani Harare da chathariba Bharat amasung Zimbabwe gi match manga gi T20 series ani suba match ngasin humida wairam sanaragani ngarang sanakiba ahanba match da Zimbabwe na Bharat bu ran 3 da maithiba pikibani Bharat amasung South Africa gi match ahum sanagadaba nupi gi T20 cricket series gi ani suba match ngasi Chennai gi MS Sidambaram Stadium da sanaragani match asi ngasi numidang pung 3 gi sanaba hogani ahanba match da South Africa na Bharat bu ran 12 da thoiki aroibada maruiba pau amo India Meteorological Department hairi awang nokpok raja sing yauna lebak asigi atai mapong kya da ngasi dagi hauna akan banong churaba yai Assam da hoki ba pung kunmari da miyoi taruk laikidaba galoinana handaki isaw asida laikidaba migi masing yankai ni pan shure Rashtrapati Draupadi Murmu ngasi Puri da malem sinba thungna maming chatlaba Ratha Jatra gi thoromda saruk yagani amasung Pradhan Mantri Narendra Modi numit humni gi Russia amasung Austria khongchat hayengdagi hauragani pauloi jare